ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤ ꯃꯄꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕꯤ ꯃꯣꯏꯔꯥꯡꯆꯥꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯂꯣꯛ ꯊꯨꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯀꯣꯔꯗ ꯂꯧꯕ ꯉꯝꯗꯕꯅ ꯋꯥꯔꯤ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯤꯂꯣꯡ ꯒꯦꯁ ꯍꯥꯎꯁ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯁꯤꯂꯣꯡ ꯒꯦꯁ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯜ ꯅꯨꯄꯤ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯁꯤꯂꯣꯡ ꯒꯦꯁ ꯍꯥꯎꯁ꯫ ꯑꯩꯒꯤ ꯃꯤꯡ ꯄꯋꯥꯅꯥ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ICICI ꯕꯦꯡꯀꯤ ꯁ꯭ꯇꯥꯐ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯈꯔ ꯆꯨꯔꯝꯃꯤ꯫ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯨꯄꯤ 4ꯅꯤ, ꯑꯗꯨꯒ ꯅꯨꯄꯥ 5 ꯄꯨꯟꯅ ꯑꯩꯈꯣꯏ 9 ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯁꯤꯂꯣꯡꯗ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯃꯗ ꯆꯪꯂꯛꯈꯤ꯫ ꯁꯤꯂꯣꯡꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯃꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯆꯪꯉꯛꯄꯗ ꯒꯦꯁ ꯍꯥꯎꯁ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯎꯔꯝꯃꯤ꯫ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯅꯥꯟꯕꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤ 4 ꯃꯜꯇꯤ, ꯑꯩ, ꯔꯣꯖꯥ, ꯗꯦꯜꯁꯤ ꯑꯩꯈꯣꯏꯗꯤ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩ꯫ ꯅꯨꯄꯥ 5ꯗꯨꯁꯨ ꯄꯨꯟꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯀꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯀꯥ ꯑꯃꯁꯨ, ꯍꯥꯏꯕꯗꯤ ꯀꯥ 2 ꯁꯨꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒ ꯃꯜꯇꯤꯒꯗꯤ ꯃꯄꯥꯟ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯒꯦ, ꯔꯣꯖꯥꯒ ꯗꯦꯜꯁꯤꯒ ꯅꯣꯏ ꯑꯅꯤꯅ ꯃꯅꯨꯡꯒꯤꯁꯤꯗ ꯂꯩꯔꯣ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯕꯦꯜ ꯊꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯑꯦꯟꯁꯥꯡ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯗ ꯃꯃꯤꯠꯇꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯁꯤ, ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯔꯣꯖꯥꯒ ꯗꯦꯜꯁꯤꯒ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯀꯥ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨꯗ ꯑꯃꯨꯕ ꯃꯆꯨꯗ ꯃꯃꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯍꯤꯡꯁꯤꯗ꯫ ꯊꯕꯛ ꯐꯔꯦꯅꯥ, ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯟꯕꯒ ꯍꯧꯗꯣꯛꯄꯒ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯨꯝꯃꯣꯗꯅ ꯊꯦꯡꯉꯦ, ꯊꯕꯛ ꯐꯕꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ꯫ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯔꯣꯖꯥ ꯑꯃꯗꯤ ꯗꯦꯜꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯍꯤꯡꯗꯨꯗ ꯇꯨꯝꯒꯦꯗꯤ ꯂꯩꯇꯦ, ꯊꯕꯛ ꯀꯌꯥꯝ ꯐꯔꯤꯗꯨꯅ? ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯔꯣꯖꯥꯅ ꯀꯩꯅꯣ ꯀꯥꯏꯗꯩ ꯊꯕꯛꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯗꯦꯜꯁꯤꯔꯣ ꯍꯥꯏꯈꯤ꯫ ꯗꯦꯜꯁꯤꯁꯨ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯉꯥꯡꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕꯗꯣ ꯍꯥꯏꯒꯦ ꯇꯧꯕꯗ ꯕ꯭ꯔꯦꯛꯐꯥꯁ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯇꯨꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ 4 ꯑꯃꯗꯤ ꯅꯨꯄꯥ 5 ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯆꯠꯈꯤ꯫ ꯊꯕꯛ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯃꯜꯇꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯃꯜꯇꯤꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯜꯇꯤꯅ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯤꯗꯨꯗꯤ? ꯑꯁ ꯅꯪ ꯋꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯀꯤꯕꯨ ꯀꯤꯔꯦꯗ꯫ ꯏꯃꯥ ꯍꯣꯏꯅꯁꯨ ꯃꯤ 9 ꯆꯠꯄꯁꯦ ꯇꯧꯍꯩꯗꯦ, ꯈꯨꯗꯣꯡ ꯊꯤꯒꯜꯂꯤ, 10 ꯁꯨꯅ ꯆꯠꯄ ꯀꯩꯗꯧꯒꯦ, ꯅꯠꯇ꯭ꯔꯒꯅ 9 ꯈꯛꯇ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯗꯦꯜꯁꯤꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯜꯇꯤꯒ ꯑꯩꯒ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯣꯏ ꯀꯥ ꯑꯗꯨꯗ ꯆꯪꯉꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯁꯤ ꯁꯤꯗꯨꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯟꯗ ꯀꯩꯅꯣꯝꯃꯗꯤ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯥꯗ ꯊꯣꯔꯛꯈꯤ꯫ ꯃꯜꯇꯤꯅ ꯑꯗꯣ ꯅꯨꯄꯥꯁꯤꯡꯗꯣ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯁꯤꯔꯣ? ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ, ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄ ꯅꯨꯃꯤꯠꯇꯁꯨ ꯃꯤ ꯀꯌꯥꯁꯨ ꯂꯩꯕ ꯎꯗꯦ, ꯑꯗꯨꯒ ꯃꯣꯏ ꯀꯥꯒꯤ ꯃꯃꯜꯁꯤꯁꯨ ꯌꯥꯝꯅ ꯍꯣꯡꯗ꯭ꯔꯣ? ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯀꯣ ꯃꯐꯝꯁꯦ꯫ ꯃꯇꯝꯗꯨꯗ ꯗꯦꯜꯁꯤ ꯍꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯟꯗꯨꯗ ꯃꯜꯇꯤꯒ ꯑꯩꯒ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯀꯥꯗꯨꯗ ꯇꯨꯝꯃꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯪꯗꯨꯅ ꯍꯧꯗꯣꯛꯄꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯈꯤ꯫ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯈꯤ,
ꯀꯩꯅꯣꯅꯦ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯑꯃꯠꯇ ꯇꯥꯗꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯇꯥꯗꯅꯕ ꯂꯩꯋꯥꯅ ꯁꯨꯝꯃꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯍꯌꯦꯡꯗꯤ ꯆꯟꯗ꯭ꯔꯁꯨ ꯐꯩꯅꯕꯨ ꯇꯨꯝꯃꯁꯨ ꯁꯣꯝꯗ ꯄꯨꯟꯅ ꯇꯨꯝꯃꯁꯦ ꯃꯣꯏ ꯀꯥꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯃꯣꯏ ꯀꯥꯁꯤꯗꯅꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯅꯈꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯗ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯩ ꯑꯗꯣ ꯃꯨꯠꯈꯤ ꯑꯩꯈꯣꯏ ꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯑꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯅꯣꯏ ꯀꯤꯔꯝꯒꯗ꯭ꯔꯥꯅ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯌꯦ ꯀꯤꯒꯅꯨꯀꯣ ꯃꯩ ꯊꯥꯅꯕ ꯃꯣꯏ ꯃꯤꯈꯩꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯗꯣ ꯇꯝꯒꯦ ꯇꯧꯕꯗ ꯃꯩ ꯑꯗꯣ ꯐꯠ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤ ꯃꯣꯏꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯂꯥꯎꯁꯨ ꯂꯥꯎꯔꯝꯃꯤ ꯑꯗꯨꯗ ꯔꯣꯖꯥꯅ ꯄꯋꯅꯥ ꯃꯜꯇꯤ ꯑꯩ ꯃꯪꯗ ꯀꯩꯅꯣ ꯑꯀꯤꯕ ꯈꯔ ꯎꯏ ꯑꯗꯣ ꯗꯦꯜꯁꯤꯗꯤ ꯍꯧꯗꯣꯛꯄ ꯇꯥꯗꯦ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯊꯣꯛꯂꯛꯏꯅꯤ ꯑꯩ ꯃꯪꯗꯣ ꯇꯝꯒꯦ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏ ꯇꯝꯒꯅꯣ ꯑꯍꯤꯡꯁꯤꯗ ꯑꯗꯨꯏ ꯁꯔꯨꯛ ꯅꯣꯡꯉꯥꯜꯂꯒ ꯇꯝꯃꯣ ꯑꯗꯣ ꯅꯪ ꯁꯤꯗ ꯇꯨꯝꯒꯦ ꯍꯥꯏꯔꯣ ꯗꯦꯜꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯧꯊꯣꯛꯎꯁꯤꯔꯣ ꯔꯣꯖꯥꯅ ꯀꯧꯊꯣꯛꯎꯅꯣ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯑꯗꯨꯝ ꯇꯨꯝꯍꯧꯒꯦꯌꯦ ꯅꯪ ꯊꯣꯛꯀꯦꯁꯨ ꯊꯣꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯁꯥꯏ ꯋꯥꯁꯔꯨꯝꯗ ꯇꯥꯈꯤꯕ ꯃꯈꯣꯟꯗꯣ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯑꯗꯨꯗꯗꯤ ꯃꯊꯟꯇ ꯇꯨꯝꯍꯧꯕ ꯑꯗꯨꯗ ꯗꯦꯜꯁꯤꯗꯣ ꯃꯐꯤ ꯐꯥꯎ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯣꯏ ꯀꯥꯗꯒꯤ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯅꯣꯏ ꯂꯣꯏꯅ ꯁꯣꯝꯗ ꯂꯩ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯇꯥꯕꯗꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯅꯣꯏꯕꯨ ꯈꯨꯖꯨ ꯂꯩꯈꯥꯝꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯔꯣ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯟꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯍꯤꯡꯗꯨꯗ ꯊꯣꯛꯈꯤꯕ ꯃꯇꯧꯗꯣ ꯃꯈꯣꯏꯗ ꯇꯝꯈꯤ ꯃꯇꯝꯗꯨꯗ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯟ ꯔꯨꯝ ꯕꯨꯀꯤꯡ ꯇꯧꯕꯒꯤ ꯆꯪꯕꯗ ꯀꯥꯎꯟꯇꯔ ꯐꯝꯃꯤꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯅꯣꯏ ꯀꯥꯗꯣ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯆꯪꯉꯨ ꯌꯥꯗꯦꯅ ꯈꯔ ꯆꯩꯈꯤꯕꯅꯤ ꯑꯩꯁꯨ ꯀꯩꯅꯣꯃꯗꯤ ꯈꯜꯂꯦ ꯍꯣꯇꯦꯜ ꯑꯃ ꯆꯂꯥꯏꯔꯒ ꯀꯥ ꯁꯦꯡꯉꯣ ꯍꯥꯏꯕꯁꯤꯗ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯆꯠꯈꯤꯕꯒ ꯑꯗꯨꯝ ꯁꯦꯡꯗꯣꯛꯑꯒ ꯃꯁꯥ ꯅꯥꯟꯅ ꯊꯝꯅꯕꯅꯤ ꯀꯩꯅꯣ ꯀꯥ ꯁꯦꯡꯗꯣꯛꯎ ꯍꯥꯏꯔꯤꯁꯤꯕꯨꯅ ꯈꯟꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯗꯨꯁꯨ ꯁꯦꯡꯉꯨ ꯍꯥꯏꯗꯦ ꯁꯦꯡꯁꯨ ꯁꯦꯡꯗꯦ ꯑꯗꯨ ꯅꯣꯏ ꯌꯥꯝ ꯀꯤꯔꯗꯤ ꯀꯥ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯣ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅꯔꯒꯨꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯗꯧꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯁꯤꯗ ꯀꯤꯔꯒꯅ ꯍꯦꯛ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯐꯝꯗꯨꯅ ꯁꯦꯜꯒꯤ ꯍꯦꯟꯁꯥꯞ ꯑꯃ ꯄꯥꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣ ꯍꯪꯈꯤ ꯀꯩꯝꯇꯗꯤ ꯈꯨꯝꯃꯛꯇꯦ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄꯗꯤ ꯐꯥꯎꯏ ꯀꯩꯅꯣ ꯅꯍꯥꯟꯈꯩꯗꯤ ꯕꯦꯜꯁꯦ ꯈꯤꯡꯗꯥꯏꯅꯦ ꯀꯩꯅꯣ ꯉꯁꯤꯅ ꯊꯣꯡ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯕꯦꯜꯁꯤ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯗ ꯍꯪꯕꯁꯤꯗ ꯈꯨꯝꯕ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ ꯊꯣꯡ ꯑꯃꯨꯛꯇꯗꯤ ꯍꯥꯡꯁꯤ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯊꯣꯡꯗꯨ ꯍꯥꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯒꯦ ꯇꯧꯕꯗ ꯔꯣꯖꯥꯒꯤ ꯈꯣꯡꯗꯨꯅ ꯆꯦ ꯑꯃ ꯅꯦꯠꯄꯗꯣ ꯃꯜꯇꯤꯅ ꯎꯔꯗꯅ ꯉꯥꯏꯈꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯍꯤꯟꯗꯤꯒꯤ ꯃꯌꯦꯛꯇ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯍꯩꯗꯨꯗꯤ ꯑꯁꯤꯅꯤ ꯑꯩ ꯅꯈꯣꯏꯁꯤꯗ ꯔꯨꯝ ꯁꯥꯔꯚꯤꯁ ꯂꯥꯛꯄꯗꯨꯅꯤ ꯅꯣꯏꯒꯤ ꯔꯨꯝꯗꯨ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯅꯣꯏ ꯈꯔ ꯊꯨꯅ ꯆꯠꯂꯨ ꯅꯣꯏꯅ ꯆꯠꯀꯗꯕ ꯃꯇꯝ ꯋꯥꯠꯂꯕꯁꯨ ꯀꯥꯗꯨꯗ ꯑꯀꯤꯕ ꯀꯌꯥ ꯇꯧꯔꯛꯂꯁꯨ ꯅꯣꯏ ꯃꯄꯥꯟꯁꯤꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯀꯅꯨ ꯆꯦꯖꯦꯠ ꯑꯁꯤꯗ ꯏꯔꯤꯕꯁꯦ ꯅꯣꯏꯗ ꯄꯤꯒꯦ ꯈꯟꯕꯁꯦ ꯇꯟꯖꯥ ꯑꯃ ꯍꯦꯛ ꯆꯥꯗ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯦꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯥꯎꯁ ꯑꯁꯤꯒꯤ ꯕꯣꯁ ꯑꯗꯣ ꯃꯌꯨꯝꯗ ꯆꯠꯈꯤ ꯐꯦꯃꯤꯂꯤ ꯂꯩꯕ ꯅꯨꯄꯥ ꯂꯩꯕ ꯔꯨꯝꯗꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕꯅꯤ ꯅꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯕꯅ ꯈꯔꯗꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯔꯨꯝꯁꯤꯁꯨ ꯍꯥꯏꯅꯕꯤꯅꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯔꯨꯝꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯅꯣꯏ ꯑꯩꯕꯨ ꯎꯅꯒꯦꯋꯥꯔꯤ ꯁꯥꯒꯦ ꯈꯟꯒꯅꯨ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯊꯨꯅ ꯆꯠꯈꯣ ꯅꯠꯇ꯭ꯔꯒ ꯐꯅ ꯀꯤꯔꯁꯨ ꯔꯨꯝ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯊꯣꯛꯀꯅꯨ ꯅꯣꯏ ꯑꯩꯒꯤ ꯏꯆꯦꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯈꯨꯗꯛꯇ ꯅꯨꯄꯥꯁꯤꯡꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯈꯣꯏꯁꯨ ꯂꯥꯛꯑꯦ ꯆꯦ ꯑꯗꯨ ꯌꯦꯡꯍꯜꯂꯦ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯔꯣꯖꯥ ꯑꯃꯗꯤ ꯃꯜꯇꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯧꯔꯤꯕ ꯃꯁꯤꯒꯤ ꯆꯦꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯇꯝꯅꯕ ꯅꯠꯇꯦ
ꯄꯣꯠꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯟꯅꯕꯅꯤ, ꯃꯔꯝꯗꯤ ꯑꯍꯤꯡꯗ ꯇꯝꯅꯔꯛꯄꯗꯒꯤ ꯅꯣꯏ ꯀꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯕ ꯃꯥꯜꯂꯦ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯔꯅ꯫ ꯑꯗꯨꯕꯨ ꯃꯤꯗꯨꯁꯨ ꯍꯥꯎꯁ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯅꯗꯤ ꯑꯣꯏꯔꯣꯏ, ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯍꯥꯎꯁ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯔꯤꯕꯁꯤꯅ ꯉꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯀꯥꯏꯁꯨ ꯍꯥꯏꯔꯤꯌꯦ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯩꯅ ꯌꯥꯝꯅ ꯉꯛꯏꯗꯤ ꯅꯍꯥꯟ ꯃꯩ ꯃꯨꯠꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯅꯣꯏ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯒꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯗꯣ꯫ ꯑꯗꯨꯗ ꯅꯣꯏꯒꯤ ꯊꯣꯡꯁꯤꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯩꯅ ꯀꯩꯁꯨꯝꯇ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯩ ꯁꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯩ ꯁꯦꯝꯐꯝꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯇꯣꯞ ꯐ꯭ꯂꯣꯔꯁꯤꯗ ꯀꯔꯝꯅ ꯑꯁꯨꯛ ꯊꯨꯅ ꯀꯥꯔꯛꯏꯕ ꯑꯁꯤꯅꯤ ꯑꯩꯅ ꯏꯊꯟꯇ ꯉꯛꯏꯁꯦ꯫ ꯑꯗꯣ ꯅꯣꯏ ꯍꯩꯅꯗꯕ꯭ꯔꯥ ꯀꯥꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯤ, ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯥꯏ, ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯒꯦ, ꯃꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯁꯣꯝꯗ ꯂꯩꯖꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯈꯤ꯫ ꯑꯗꯨꯒ ꯔꯣꯖꯥꯒ ꯗꯦꯜꯁꯤꯒ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯃꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯗꯨꯃꯗꯤ ꯀꯩꯁꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯂꯨꯗꯅ ꯍꯜꯂꯛꯑꯦ꯫ ꯔꯨꯝ ꯁꯥꯔꯚꯤꯁ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯂꯣꯟꯒꯦ ꯇꯧꯕꯗꯨꯗ ꯏꯁꯇꯤꯌꯥꯔ ꯃꯈꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯋꯥꯔꯤ ꯁꯥꯕ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯗꯤ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ, ꯈꯔ ꯇꯞꯅ ꯇꯥꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯊꯦꯡꯉꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯖꯥ, ꯃꯜꯇꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ, ꯇꯨꯝꯕ ꯆꯪꯉꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯄꯥꯌꯜ ꯑꯣꯏ ꯈꯣꯡꯖꯤ ꯑꯣꯏ ꯁꯤꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯩꯒꯁꯨ ꯁꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯝꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯁꯣꯝꯗ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯣꯏꯕꯨ ꯆꯪꯍꯜꯂꯦ, ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯃꯈꯣꯟꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯏ, ꯇꯝꯅꯕ ꯕꯨꯠ ꯁꯥꯟꯅꯕ ꯍꯧꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯡꯗꯗꯤ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯇꯥꯔꯤꯕ ꯃꯈꯣꯟꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯝꯅ ꯁꯨꯝ ꯆꯠꯄꯗ ꯀꯥ ꯑꯃꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯏ, ꯑꯗꯨꯒ ꯈꯣꯡꯖꯤ ꯃꯈꯣꯜꯗꯨꯁꯨ ꯇꯥꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ, ꯅꯪꯅ ꯋꯥꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯗꯣꯏꯁꯦ, ꯅꯪꯅ ꯋꯥꯔꯀꯥꯟꯗ ꯅꯪꯒꯤ ꯀꯥꯗꯨꯗ ꯆꯠꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯊꯧ ꯄꯨꯝꯕ ꯑꯩꯅ ꯔꯤꯃꯣꯠ ꯄꯨꯗꯨꯅ ꯇꯧꯍꯜꯂꯒ ꯎꯆꯦꯛ ꯃꯆꯥ ꯈꯔ ꯀꯤꯗꯨꯅ ꯄꯥꯏꯊꯣꯔꯛꯄꯗꯣ ꯑꯩꯅ ꯐꯥꯔꯒ ꯍꯥꯎꯅ ꯆꯥꯗꯣꯏꯅꯤ, ꯅꯪ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯏ ꯍꯥꯏꯅ ꯇꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯁꯥꯟꯅꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯅ ꯑꯣꯏꯅꯤ, ꯃꯣꯏ ꯃꯤ ꯑꯅꯤ ꯂꯩꯕꯅꯤꯅ ꯅꯣꯏ ꯀꯤꯔꯨꯅꯨꯗ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯀꯥꯗ ꯇꯨꯝꯃꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯁꯔꯨꯝꯗꯒꯤ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯨꯝ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯑꯉꯛꯄ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯕꯗꯨ꯫ ꯏꯃꯥꯡꯁꯤꯗ ꯄꯣꯠ ꯆꯤꯡꯕ, ꯃꯁꯛꯇꯤ ꯎꯗꯕ, ꯅꯝꯊꯤꯕ ꯃꯅꯝ, ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯇꯤꯚꯤꯗꯣ ꯃꯊꯟꯇ ꯀꯦꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ, ꯑꯗꯨꯕꯨ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯗꯤ ꯇꯣꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥꯈꯩꯅ ꯇꯝꯂꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯖꯤ ꯃꯈꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯃꯛꯇꯗ ꯌꯥꯝ ꯅꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯖꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯂꯨꯝꯗꯨꯅ ꯂꯩꯒꯦ, ꯅꯣꯏ ꯂꯥꯎꯗꯨꯅ ꯊꯣꯡ ꯍꯥꯡꯉꯒ ꯆꯦꯟꯊꯣꯛꯎ, ꯃꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯜꯇ꯭ꯔꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯀꯩꯅꯣ ꯃꯤꯔꯝꯁꯤꯗ ꯀꯩꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ, ꯊꯣꯛꯈꯤꯅꯨ, ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯎ ꯇꯥꯟꯁꯤ, ꯏꯃꯥꯡꯗ ꯊꯣꯔꯛꯑꯗꯤ ꯕꯨꯠꯀ ꯂꯣꯏꯅ ꯆꯥꯏꯅꯤ ꯀꯤꯟꯅ ꯊꯤꯟꯖꯟꯕꯗ ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯣꯝꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤ, ꯅꯨꯄꯤꯁꯤꯡꯗꯣ ꯑꯝꯇ ꯊꯣꯛꯍꯜꯂꯛꯎ, ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯣꯖꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ, ꯑꯗꯣ ꯂꯨꯋꯥꯡꯅ ꯌꯥꯗꯦ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤꯕ ꯇꯧꯔꯤꯁꯦ, ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯗꯤ ꯇꯝꯕ ꯉꯝꯄꯣꯟꯇꯦ꯫ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯁ ꯇꯧꯒꯦ ꯈꯜꯂꯗꯤ ꯅꯍꯥꯟꯅ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯇꯧꯔꯛꯑꯅꯤ, ꯍꯣꯇꯦꯜ ꯑꯃ ꯆꯂꯥꯏꯔꯕꯅꯤꯅ ꯃꯣꯏꯁꯨ ꯏꯖꯠ ꯍꯥꯏꯗꯅ ꯑꯃ ꯌꯦꯡꯉꯤꯅꯤ, ꯑꯗꯨꯅꯕꯨ ꯇꯟꯖꯥ ꯉꯥꯏꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯊꯣꯛꯍꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯩꯈꯣꯏ ꯍꯦꯛ ꯊꯣꯔꯛꯄꯗ
ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯥ 3 ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯗ ꯀꯣꯏꯁꯤꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯊꯪꯅꯕ ꯔꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨ ꯎꯕꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯀꯥꯗ ꯇꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯣꯏ 2 ꯍꯥꯟꯅ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯑꯁꯣꯝꯗ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯣ ꯊꯣꯔꯛꯇꯨꯅ "ꯀꯩꯅꯣ? ꯀꯩꯗꯧꯔꯦ?" ꯃꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯩꯅꯣ ꯅꯣꯏꯅ ꯅꯨꯄꯤ ꯂꯩꯕ ꯀꯥꯗ ꯆꯪꯒꯦ ꯇꯧꯏꯗꯤ" ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯃꯅꯨꯡꯗꯒꯤ ꯔꯣꯖꯥ ꯑꯃꯗꯤ ꯃꯜꯇꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯈꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯇꯞꯅ ꯀꯥꯈꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯛꯏꯕ ꯃꯤꯗꯣ ꯌꯥꯝꯅꯁꯨ ꯅꯍꯥꯅꯤ꯫ ꯃꯁꯛꯇꯨꯁꯨ ꯍꯦꯛ ꯎꯕꯗ ꯊꯥꯏꯅꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯁꯟꯅ ꯂꯦꯛꯄꯗꯧꯅ ꯇꯪꯈꯥꯏ ꯈꯥꯏꯗꯨꯅ ꯍꯥꯠꯂꯤ꯫ ꯁꯤꯟꯗꯨꯔꯁꯨ ꯅꯝꯃꯤ, ꯀꯣꯏꯒꯁꯨ ꯈꯔ ꯍꯧꯏ꯫ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯔꯛꯄꯗꯣ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯦꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒ ꯁꯥꯗꯨꯅ ꯏꯔꯦꯟꯖꯅ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯄꯤꯒꯗꯕ ꯊꯥꯖꯤꯟꯒꯗꯕ ꯆꯦ ꯆꯥꯡ ꯈꯔꯁꯨ ꯋꯥꯠꯂꯤ꯫ ꯌꯥꯔꯒꯗꯤ ꯉꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂꯁꯤ꯫ ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏ"꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯍꯤꯡꯗꯨꯃꯗꯤ ꯈꯥꯡꯂꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯍꯥꯎꯁ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯂꯩꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯥꯊꯣꯛꯅꯔꯒ ꯆꯠꯂꯁꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯈꯩꯁꯤ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯅꯣꯏ ꯑꯃꯒ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯊꯣꯔꯛꯂꯒꯦ꯫ ꯐꯤ ꯂꯣꯏꯁꯤꯜꯂꯣ, ꯍꯌꯦꯡ ꯍꯟꯕꯗ ꯁꯦꯠꯀꯗꯕ ꯐꯤꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒ ꯇꯨꯝꯃꯨ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯤ ꯕꯦꯜ ꯑꯗꯣ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯍꯥꯡꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯆꯦ ꯑꯃ ꯄꯤꯔꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯦ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯔꯤ: "ꯅꯣꯏ ꯆꯠꯂꯣ, ꯀꯩꯗꯧꯔꯤꯒꯦ? ꯍꯣꯔꯦꯟꯗꯤ ꯑꯔꯣꯏꯕꯤꯗ ꯇꯧꯔꯛꯑꯅꯤ꯫ ꯃꯐꯝꯁꯦ ꯑꯆꯝꯕ ꯃꯐꯝ ꯅꯠꯇꯦ꯫ ꯅꯣꯏ ꯀꯤꯗꯕ ꯇꯧꯅꯨ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ" ꯍꯥꯏꯔꯗꯨꯅ ꯏꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯀꯤꯕ, ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯇꯁꯦꯡꯅ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯂꯤꯡ ꯐꯦꯜꯗꯨꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯖꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯥ ꯑꯗꯨ ꯊꯨꯡꯅ ꯆꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯃꯤ, ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯕꯤ ꯃꯣꯏꯔꯥꯡꯆꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯃꯦꯟ ꯇꯧꯁꯟꯕꯤꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫